Chief Minister Yumnam Khemchana ngarang Churachandpur Maitai United Committee and Victim Committee gi mihut singa unaduna IDP singi resettlement amasung rehabilitation gi matangda kupna khanakre. Committee asigi co-convener Naba Ningthaujamna Luchingkhiba mihut singa Chief Minister gi Secretariat ta ngarang unakhiba aduga mari leinana social media da thagalakpa post amada Chief Minister Yumnam Khemchana hai Unaba aduda IDP singi resettlement amasung rehabilitation gi matangda wari sanakhibaga loinana lamdam asida tangdu leitaba hanjil hannabagi matangdasu kupna khanakhi irang asina maram oiraga lanjen naraktuna masa masagi mayumda hanjin bangamdana leiriba sing amade masina maram oiraga thengnariba khudong chadaba sing asi laibak thibani Leingakna IDP sing masa masagi mayumda hanjil hannaba amade pamdaba thodok sing makhatana Thokhandanaba Khongpham Chetna Lepli Miyamga Loinana Leingakna Lamdam Asida Tangdu Leitaba Hanjil Handuna Nungsi Chanana Leminaba Lamdam Ama Oihannabage Khongpham Adu Hena Jesel Halasi Hainasu Chief Minister Yumnam Khemchana Makhatana Phungdorakli